Panthoi Sinthada makutuna pop tharaga hairakpado nupidusu ikhang khangduna ha kaishu tawdi atopa leiba nursing dusu noi Sinthangan bi mamida ngaibana kanaroi ko Sinthangan bi su ikairap tawna tapna phamtharagli Panthoina ngaktang manung changlubaduda ngaklambadudi ikai he Sintha tapna aisu khangaudre somda thabakam tawringeida soirini moina su karim hairakte Wangthoiba ikaiba sauningba ani punduna female ward omda amuk lai kharaga sauningla leiringi duda amuk hena sauning halle tawrumibado adubu wangangde magi mathauda puning lupsili chumna sum haibagi wani aduda nangna ko chencheli na kaige Lakshmi gi wado leiriba nursing du sungak ni yengli Wangthoiba masa matomda sawbado phajanje Lakshmi na hairaklibato ma hanna yenglude tasu taningde adubu Lakshmi di hande Wangthoiba gi manak phamlaga karamba patient gi file no sum henjilappada amuksu hagotuna thokre kochen hi chenduna khangabani Lakshmi su koitan tanaraga atum inei Wangthoiba hallage haina gari do hospital gate to dagi khara kanna thawdorakle uhawtaduna gari ngaire leiramba nupi amada kok thengzilure ayuma nupi du makhong du paisilaga phamtharai Wangthoiba pakhatna kumtharaktuna nupi du gi manak changsile sister sopra Sinthangan biso Wangthoiba oirambada ikaina ayo phok haidre sir yani khetpane manungda haife changusiro yani kesadoroi phare kesadoroi hairade aisu khara thore chalo ki Wangthoiba su gari thoduna chatkre asaga sa sagatliba Sinthangan bi nganglakliba maikai tu da yenglei Lakshmi lepaga leirambatuda kaishu aina de khallude Lakshmi so Sinthangan bi ginakta changsillaga thutlaw nurse macha amana doctor gi asaga sa sagatliba thakmana basu khara yengu si hairamlaga mabu lawba lakpado gari duda kakhatkre kaino hasapau satribona ngasai na thokraga gari laktre sida nahan ge khambadasu ngasi dem taleramdre adude sai pau thoklisila ani dunga gari ngai duna lakminnare wai de sai da oiba Panthoi phi gi hongdabi phamungda long nai thakre Sinthadi ngasai gari na thombada khebat khibada tatna yengli kaidori badude ngasai gari na thengli ni aduga ingonda kem haidaba kishu yam sokpa sunatana nati gari dubu kem hairamdabra ba kai hairudoino kai hairudoino bo kaino thengzilamaga adum chachkhaba aise Sintha anabaduda molom taina Kamlami aini yarni haikraba adugi nang tani bema pukchen chawba adui nati he mi sarwang thoiba oibaduda ikai beini Panthoi nganglamna ha sarwang thoina thomjalami ba hospital dagi khara phingna gari do thawdorakpa khangdreda nangi nungsibase masa koi pai pai leire masa du so haidokta ba thamoi do waramni phanadum ikaidana anhabasibu kaishu tawroi haini Sinthangan bi khumnudre pairam bi hidak tu thamjilatuna thorai Panthoina phamungna phamlaga nattene Dr. Lakshmi duna tawriduna kaino Sinthayan sangmanna manna mi su nungsidana tawzarini nungshiraso maidudi mi mangthokdro Somda Wangthoibaso balcony da paring thamliba leisingdugi phattaba napi hobasingda amamam ta oina sengdokli aini di somda koi thi aduga mana sida yam nungaina leramine Wangthoiba Robert ta haipetang yenglaga kai lerage Robert chair amada phamthai doctor imungni hairaso naabade yengba tanbra kaino Wangthoibasu khumde khumlubasu henjilakani khanmana khumdabani Mana tawrido adum tawduna lei nati ima masangamde haise nang doctor natraba yengmu kaidogi kaishu tawri BP khara wangbani fani chaktaga na thongduiba
ꯋꯥꯡꯊꯣꯏꯕ ꯔꯣꯕꯠꯇ ꯐꯠ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯤꯡꯗꯣ ꯃꯅꯥ ꯐꯠꯇꯕ ꯂꯧꯊꯣꯛꯂꯒ ꯏꯃꯥ ꯐꯔꯃꯥꯏ ꯇꯧꯖꯅꯤ ꯐꯠꯇ꯭ꯔꯗꯤ ꯐꯠꯇ꯭ꯔꯒꯅ ꯑꯩꯅ ꯔꯣꯕꯠ ꯅꯤꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯋꯥꯡꯊꯣꯏꯕ ꯔꯣꯕꯠꯇ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯐꯥꯒꯤ ꯅꯠꯇꯤ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯒ꯭ꯌꯥꯟꯗꯣ ꯈꯔ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯃꯆꯥꯁꯦ ꯅꯪ ꯅꯇꯣꯝꯇꯅꯤ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯋꯥꯡꯊꯣꯏꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯅ ꯅꯥꯔꯦ ꯑꯩꯅ ꯇꯧꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗ ꯀꯩꯒꯤ ꯋꯥꯗꯣꯏꯕ ꯑꯣ ꯅꯪ ꯅꯥꯏ ꯇꯥꯔꯒꯅ ꯀꯝꯗꯧꯕ ꯏꯃꯥꯅ ꯊꯣꯛꯄ ꯍꯥꯏꯗꯨꯔꯣ ꯑꯩꯅ ꯊꯣꯡꯂꯝꯂꯒ ꯊꯣꯡꯂꯝꯃꯦ ꯌꯥꯗ꯭ꯔꯒꯅ ꯃꯤ ꯊꯝ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯃꯔꯩ ꯀꯧꯏ ꯏꯃꯥꯗꯤ ꯁꯣꯝꯗ ꯃꯧ ꯄꯥꯝꯂꯤꯕꯅꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯋꯥꯡꯊꯣꯏꯕ ꯈꯣꯟ ꯈꯔ ꯀꯟꯅ ꯅꯨꯄꯤꯁꯦ ꯊꯤꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯈꯖꯤꯛꯇ ꯅꯥꯊꯩꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝ ꯆꯪꯈ꯭ꯔꯦ ꯔꯣꯕꯠ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯥ ꯃꯊꯥ ꯁꯥꯔꯕꯅꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯁꯦ ꯉꯥꯛ ꯂꯩꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯏꯃꯥ ꯕꯤꯃꯣꯂꯥ ꯔꯣꯕꯠꯇ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯦ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯣ ꯌꯥꯔꯔꯣꯏꯗ ꯔꯣꯕꯠ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯨꯔꯅꯨ ꯏꯃꯥ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯗ ꯍꯧꯈ꯭ꯔꯕ ꯋꯥꯗꯨꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯩ ꯃꯥꯁꯨ ꯒ꯭ꯌꯥꯟꯗꯤ ꯈꯔ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯔꯦꯁꯦ ꯏꯃꯥ ꯀꯔꯤꯃꯦꯛ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯀꯥꯞꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯃꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯀꯧꯅꯔꯣꯏ ꯍꯥꯏꯌꯨ ꯔꯣꯕꯠ ꯆꯠꯈ꯭ꯔꯦ ꯕꯤꯃꯣꯂꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯐꯥꯊꯩ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯁꯤꯟꯊꯥꯉꯥꯟꯕꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯅꯥꯏꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯊꯦꯡꯖꯤꯟꯈꯤꯕ ꯃꯈꯣꯡꯗꯨꯁꯨ ꯆꯩꯅꯥ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯄꯥꯟꯊꯣꯏꯅ ꯉꯁꯤ ꯄꯣꯊꯥꯒꯦꯒ ꯄꯣꯊꯥꯔꯣꯗꯅ ꯌꯥꯅꯤ ꯌꯥꯝ ꯀꯟꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯄꯥꯟꯊꯣꯏ ꯅꯣꯛꯂꯒ ꯑꯩ ꯁꯦꯟꯅꯕꯤꯔꯝꯂꯒꯦ ꯅꯣꯏ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣꯗꯣ ꯉꯔꯥꯛꯄꯤꯗꯨꯅ ꯂꯥꯛꯇꯅꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠꯇꯅꯤ ꯋꯥꯡꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤ ꯅꯥꯏꯠ ꯇꯥꯁꯜ ꯂꯩꯔꯝꯃꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯕ ꯑꯗꯨꯒꯤꯅꯤ ꯉꯟꯇꯥ ꯂꯥꯛꯏꯁꯦ ꯉꯝꯕꯁꯨ ꯅꯣꯛꯂꯛꯏ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯈꯣꯏꯗꯥꯖꯕꯤ ꯇꯥꯂꯣꯏꯒ ꯂꯩꯕ꯭ꯔꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯛꯁꯃꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯋꯥꯡꯊꯣꯏꯕꯅ ꯅꯠꯇꯦꯗ ꯚꯥꯞꯇꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯑꯗꯨꯒꯤꯅꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯄꯥꯟꯊꯣꯏꯁꯨ ꯍꯜꯂꯛꯂꯦ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗ ꯐꯝꯊꯩ ꯋꯥꯔꯦꯍꯦ ꯑꯣꯏꯕ ꯑꯁ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠ ꯅꯥꯕꯁꯨ ꯈꯔ ꯐꯩ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯥꯅ ꯄꯨꯒꯗꯕ ꯆꯥꯛꯇꯣ ꯊꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯁꯥꯔ ꯋꯥꯡꯊꯣꯏꯕ ꯅꯥꯏꯠ ꯇꯥꯏꯌꯦ ꯑꯗꯨꯒ ꯂꯛꯁꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯎꯗꯕꯒꯤ ꯑꯁ ꯄꯥꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯅꯥꯏꯠ ꯇꯥꯕ꯭ꯔꯣ ꯇꯜꯂꯤ ꯌꯥꯝ ꯑꯩ ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯦ ꯆꯠꯂꯣꯍꯦ ꯑꯁꯨꯝꯅ ꯁꯤꯟꯊꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯅꯨꯄꯤ ꯑꯃ ꯍꯥꯊꯨ ꯆꯪꯉꯛꯏ ꯁꯤꯁꯇꯔ ꯃꯦꯜ 117 ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯩꯔꯤꯕ ꯅꯔꯁ ꯑꯅꯤꯗꯣ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯉꯤ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯈꯤꯕꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯆꯥꯡ ꯅꯦꯝꯊꯔꯛꯄꯅ ꯅꯔꯁ ꯑꯅꯤꯗꯨꯅ ꯁꯤꯟꯗꯣꯛꯄꯤꯔꯦ ꯀꯩꯗꯧꯔꯦ ꯋꯥꯡꯊꯣꯏꯕꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯗꯣ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯅꯨꯄꯤꯗꯣ ꯋꯥꯡꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯨꯄꯤꯗ ꯎꯕꯗ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯐꯥꯎꯕꯒꯨꯝ ꯉꯥꯏꯍꯥꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤꯅꯤ ꯊꯨꯅꯃꯛ ꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ ꯈꯪꯈꯤꯕ ꯑꯉꯛꯄ ꯃꯇꯧꯅ ꯅꯨꯄꯤꯗꯣ ꯋꯥꯡꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯖꯤꯛꯇꯤ ꯆꯤꯡꯅꯖꯩ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯑꯇꯣꯞꯄ ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯌꯦꯡꯂꯤ ꯕꯦꯕꯥ ꯑꯩ ꯃꯄꯥꯟꯗꯩ ꯆꯥꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯅꯪ ꯀꯀꯥꯁꯦ ꯑꯝꯇ ꯌꯦꯡꯂꯝꯃꯨꯀꯣ ꯅꯨꯄꯤꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯤꯕꯗꯣ ꯋꯥꯡꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ
ꯁꯥꯔꯒꯤ ꯏꯃꯨꯡꯂꯥ? ꯏꯃꯥꯒꯤ ꯃꯅꯥꯎꯄꯤꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯒ ꯄꯦꯁꯦꯟꯗꯨꯒꯤ ꯅꯥꯛ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯤꯁꯇꯔ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯧꯔꯤꯕꯗꯣ ꯅꯔꯁ ꯅꯨꯄꯤ ꯑꯅꯤꯗꯨꯗꯅꯤ ꯃꯤꯠꯌꯦꯡꯗꯤ ꯋꯥꯡꯊꯣꯏꯕꯗ ꯃꯤꯠꯐꯝ ꯊꯝꯂꯤ꯫ ꯌꯥꯅꯤ, ꯍꯪꯉꯣ꯫ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯗꯨꯕꯨ ꯁꯤꯟꯊꯥꯉꯥꯟꯕꯤ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ꯫ ꯃꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯐꯠ ꯈꯨꯝꯃꯛꯏ꯫ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕ꯫ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯗꯣꯛꯇꯔ꯫ ꯅꯔꯁ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ꯫ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯥ? ꯈꯪꯅꯩꯌꯦ꯫ ꯑꯗꯣ ꯑꯩꯅꯇ ꯈꯪꯕꯅꯤꯗ, ꯃꯥꯅꯗꯤ ꯈꯪꯉꯣꯏꯌꯦ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯁꯤꯟꯊꯥꯉꯥꯟꯕꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯃꯤꯟꯅꯔꯤꯕ ꯅꯔꯁꯁꯤꯡꯗꯨꯗꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯤ ꯋꯥꯔꯗꯇꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯄꯦꯁꯦꯟꯁꯤꯡꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯁꯤꯁꯇꯔ, ꯁꯤꯟꯊꯥꯉꯥꯟꯕꯤ ꯌꯦꯡꯂꯛꯏ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ꯫ ꯀꯩ ꯂꯩꯔꯦ? ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ꯫ ꯅꯨꯄꯤꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯔꯛꯏ꯫ ꯁꯤꯁꯦ ꯑꯝꯇ ꯄꯤꯕꯤꯌꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯅꯔꯁ ꯑꯇꯩꯁꯤꯡ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯁꯥꯎꯒꯗꯕ ꯃꯑꯣꯡꯅꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯗꯨ ꯆꯦꯗꯨ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯗꯨꯕꯣ? ꯀꯩꯝ ꯅꯠꯇꯦ, ꯁꯤꯗꯪ ꯄꯤꯕꯤꯌꯣ, ꯑꯗꯨꯒ ꯁꯤꯅ ꯁꯤꯁꯇꯔꯅ ꯄꯤꯕꯤꯕꯒꯤ ꯃꯃꯜ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯔ ꯄꯤꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯁꯤꯟꯊꯥ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝꯅ ꯇꯧꯕꯤꯅꯣ, ꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕꯩ ꯃꯑꯣꯡꯅꯤ ꯍꯥꯏꯔꯛꯏ꯫ ꯄꯦꯁꯦꯟ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗ ꯁꯤꯃꯗꯤ ꯅꯣꯏꯁꯨ ꯌꯥꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯟꯗꯛꯇꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯜꯂꯒ ꯇꯞꯅ ꯃꯥꯁꯨ ꯋꯥꯗꯨ ꯈꯨꯝꯃꯤ꯫ ꯁꯣꯝ ꯄꯦꯁꯦꯟꯃꯛꯇꯤ ꯅꯠꯇꯦꯗꯅ, ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯣꯏꯔꯕꯁꯨ ꯁꯤ ꯀꯅꯥꯅꯁꯨ ꯌꯥꯔꯛꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯐꯝꯁꯦ ꯑꯅꯥꯕ ꯂꯥꯌꯦꯡꯁꯪ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯅꯈꯣꯏꯅ ꯗꯣꯛꯇꯔꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯃꯁꯥꯗ ꯍꯥꯏꯕꯤꯌꯨ꯫ ꯁꯣꯝꯒꯤ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡ ꯑꯃꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯗꯤ ꯗꯣꯛꯇꯔ ꯃꯁꯥꯗ ꯁꯥꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯣꯝꯅ ꯄꯤꯔꯤꯕ ꯄꯣꯠꯇꯨꯁꯨ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯅꯨꯄꯤꯗꯨ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯋꯥꯡꯊꯣꯏꯕꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯍꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯋꯥꯡꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯆꯪꯗꯕꯤ ꯈꯨꯟꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ꯫ ꯃꯇꯣꯝꯇꯅꯤ ꯆꯥꯅꯕꯒ ꯁꯨꯒꯠꯇꯅ ꯊꯛꯂꯤ꯫ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯋꯥꯡꯊꯣꯏꯕꯗ ꯍꯤꯗꯥꯛ ꯄꯤꯗ꯭ꯔꯦ꯫ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯔꯁꯨ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯏꯅꯦ, ꯁꯦꯟ ꯄꯤꯅꯤ, ꯑꯩꯅ ꯋꯥꯠꯇꯅꯕ꯫ ꯃꯇꯝ ꯑꯃꯒꯤ ꯂꯥꯏꯔꯕ ꯋꯥꯡꯊꯣꯏꯕ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯊꯛꯆꯤꯜꯂꯤ꯫ ꯆꯠꯂꯣꯅꯦ ꯅꯪꯕꯣ, ꯌꯥꯔꯤꯅꯦ, ꯊꯣꯡꯁꯤ ꯂꯣꯜꯂꯒꯦ꯫ ꯍꯤꯗꯥꯛ ꯄꯤꯗꯕꯗ ꯅꯠꯇꯦ, ꯇꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯑꯣꯀꯦ, ꯀꯌꯥ ꯇꯥꯔꯦ ꯑꯩꯒꯤꯁꯦ? 150 ꯇꯥꯔꯦꯅꯦ꯫ ꯁꯦꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕꯗ ꯋꯥꯡꯊꯣꯏꯕ ꯍꯟꯖꯤꯟꯗꯦ꯫ ꯕꯤꯃꯣꯂꯥꯗꯤ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡ 11:20 ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯋꯥꯡꯊꯣꯏꯕ ꯍꯣꯔꯟ ꯈꯣꯡꯂꯛꯏ꯫ ꯕꯤꯃꯣꯂꯥꯁꯨ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯑꯃꯨꯛ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯪꯉꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯥꯒꯤ ꯐꯃꯨꯡꯗꯣ ꯁꯦꯝꯕꯤ ꯁꯥꯕꯤꯗꯨꯅ ꯊꯝꯂꯝꯂꯕ ꯇꯨꯡ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯔꯒꯦ ꯈꯟꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡ ꯃꯆꯥꯕꯨ ꯍꯧꯒꯠꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯍꯧꯒꯠꯂꯣ, ꯄꯨꯡ ꯀꯌꯥꯕꯨ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯕꯤꯃꯣꯂꯥ ꯃꯆꯥꯗ ꯁꯥꯎꯅ ꯆꯩꯔꯤꯕꯅꯤ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯅ ꯀꯣꯛ ꯆꯤꯛꯑꯦ ꯇꯧꯅꯤꯗ꯫ ꯆꯤꯛꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ, ꯊꯛꯈꯨꯑꯣ꯫ ꯋꯥꯡꯊꯣꯏꯕ ꯍꯧꯒꯠꯇꯕꯤ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯃꯀꯣꯛꯇꯨ ꯅꯝꯃꯤ꯫ ꯁꯦ ꯀꯣꯐꯤꯁꯦ ꯊꯛꯆꯤꯜꯂꯣ꯫ ꯃꯤꯒ ꯂꯥꯛꯇ꯭ꯔꯣ ꯃꯥ? ꯀꯅꯥꯒꯤ ꯃꯤꯅꯣ? ꯂꯥꯛꯇꯦ꯫ ꯃꯈꯥꯒꯤ ꯀꯥ ꯃꯆꯥꯗꯣ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯨ, ꯅꯨꯄꯤ 2 ꯂꯥꯛꯅꯤ꯫ ꯕꯤꯃꯣꯂꯥ ꯉꯛꯅ ꯃꯈꯣꯏ ꯂꯥꯛꯂꯒ ꯅꯪꯅ ꯀꯥ ꯁꯦꯡꯗꯣꯛꯇꯧꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯁꯨꯅꯕꯅꯦ, ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯕ,
ngarang aina office ta hairam lobani ngasi lakni si haiduna wangthoiba washroom da changkhre thorak pada mingsen mangda hape leptuna kai kaino khara tairaga kumtharakle ima kai mathelno sakwai se kangsoi thongzilage mamana malli ba hawai da masu maru khokpa yausili Bimola su machada wa mahaining bagum amuk muk yengli kaino pakhang na leisabi yengum yengli sibo Bimola tapna chokri du da phamtharaklaga thoiba nang se phana gyan tarabra na khanbani hek lei thokhibaga nang na thokpa ma hekta tawra leirami mama na hainingli bado khangi noksinna duna gyan tadrawa sibo ai wa ngangloi aina wa ngangje mati nang gyan taw ko yum asida leiribase akhoi ni khaktani ai sikhraga na tom ta tarak leiba yaba nate nasa matik charabani Bimola haige haidokluraga machana kari hairakadagi haina pakhalap yingli adubu wangthoiba kari shukhumlamda hogotuna thokre Bimola sora sangmo hondoklaga nangi khanbada siba ngamloidoribani aise ngausari di ngai chaksari di amuktoiba nongbata sarhaina kaubu phokngamde panthoina hairibado sinthangan bi tarabusu kai shukhumde tasana takum lairibani ai haibirage so yade handakti sinthangan bi pakhalap tawna panthoi adumai tawno ai tong wajasano ai gi nungsi basa masu nongmadi khanglakpa yai panthoina marak thatlaga khangaktragane khangdredana adum wasaba taba khangdeda panthoi kauthoklage khalle ngamde panthoi sinthagi manak changsilaga ado kyam kuirage nangna sa nungsiri siba sinthangan bi che sakra loishilambada chapleptuna kuibade chai ahumuk sureda karam ganda thengnariba ekhoini di kuisu kuije sinthangan bi ngak wa khalam khallaga kuireda aidi nungshirakpa aina nurse tamba horakpada ubani panthoi se am khangningna pari liyo thengani loishilo nang hairaro kona haigeba thengi ngasidi si hairaga ani do loishin ba hore panthoi di khangning bana lang takne adubu sinthana hayu yadabana upai di leite hospital da sinthangan bi hatho chado makhut nama paira lakpani khara thuna lakpana kana lei uda wangthoi basuna kana madigi thorakpada chado soibadagi haizille wangthoi bada sorry sir ai uzaudre soikre wangthoi bada litliba mathaki apron do loina haizinki namit na da yam thakladi anaba kram senani si kamai litlu haibano sinthangan bikina ai uzaudre sir wangthoi basu makha taramda hanna yenglamda chatki hospital mi khara tillabasu sinthangan bina leiba maphamdo mi khara latpana Lakshmi tapna jangsilai nupan hada irang to bayaba thiri natro sinthangan bi ngaklap ma'am wangthoi na sorry sinang na natro soikibani soigre harge hekta yagadro sinthangan bi pangna adudi kamai haiduba aidi khangliye Lakshmi usitta nang noklaga sinthangan bi haibra nangi mingdo hoi mani ma'am sister sinthangan bi ai sidi nang bu phaning bagi haibani lana di khangano badu kai thokte phat hairi nang nasana kanano karino haibado hana khangko ani mana thakwangi khangano aina haise nang khasukta da bab ta phamthoi sinthangan mi na leiribado mi khara takpana Lakshmi ma na ngangi baduso kana uroi khanmana maning tamna ngangbani sari wari du tadramakso panthoi jingnana changsilai sintha kaidorage Lakshmi so panthoi changakpada happy inglamna chatkre sinthanga mina wa ngangde tumin changsilaga phamkre chakada sintha nurse amana hairakpani sinthanga binu ngaitana sarwang thoibada loina haisinkhre nupi du pakhana aino karim hairakdro khomlamde chatkre adum somna wang thoibana chatkhribado Lakshmi na tanai wang thoiba tabro ngai khwairaga wang thoiba tai adubu Lakshmi na kauribado ma onsinaba tanbai khomdabani
ꯂꯛꯁꯃꯤ ꯁꯨꯃꯥꯒꯤ ꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯄꯗ ꯋꯥꯡꯊꯣꯏꯕ ꯂꯦꯞꯂꯛꯏ. ꯀꯩ ꯂꯩꯔꯒꯦ? ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ? ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯛꯏ. ꯇꯥꯔꯗꯤ ꯈꯨꯝꯃꯣꯏꯗ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯪꯁꯦ ꯈꯤꯇꯪ ꯌꯦꯡ ꯌꯥꯕꯁꯤꯗ ꯗꯤꯃꯥꯟ ꯁꯥꯏꯔꯣ? ꯗꯣꯛꯇꯔ ꯑꯃꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯋꯥꯡꯊꯣꯏꯕ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯋꯥꯗꯤ ꯉꯥꯡꯂꯨꯗ꯭ꯔꯦ, ꯆꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯗꯣ ꯅꯪ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯣ? ꯋꯥꯡꯊꯣꯏꯕꯁꯨ ꯊꯧꯋꯥ ꯁꯥꯗꯦ. ꯀꯣꯏꯗꯦꯗ. ꯂꯛꯁꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯍꯤꯗꯤ ꯍꯟꯅꯨꯔꯝꯃꯅꯤ. ꯑꯗꯣ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯤꯒꯗꯤ ꯂꯩꯇ꯭ꯔꯣ? ꯑꯩꯈꯣꯏ ꯆꯦꯍꯔꯥꯁꯤꯗꯕꯨ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣꯗ? ꯂꯛꯁꯃꯤ ꯋꯥꯈꯜꯗ ꯂꯩꯁꯤꯟꯗꯣꯏꯅꯤ ꯌꯦꯡꯉꯣ ꯅꯝꯂꯩ. ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯥꯏꯊꯣꯡꯗ ꯅꯧꯂꯛꯏ. ꯅꯪꯕꯨ ꯉꯥꯎꯖꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯌꯥꯝ ꯂꯩꯕꯅꯤ, ꯀꯥꯎꯅꯨꯀꯣ. ꯉꯁꯥꯏꯗꯒꯤ ꯂꯛꯁꯃꯤꯅ ꯁꯥꯔꯤ ꯋꯥꯔꯤꯗꯣ ꯋꯥꯡꯊꯣꯏꯕ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯗꯕ ꯌꯥꯗꯕꯒꯤ ꯇꯥꯔꯕꯅꯤ. ꯑꯗꯣ ꯅꯪ ꯀꯔꯝ ꯍꯟꯗꯣꯏꯅꯣ? ꯂꯛꯁꯃꯤ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯍꯪꯗꯨꯗ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯉꯤ. ꯗꯣꯛꯇꯔ ꯂꯛꯁꯃꯤ. ꯂꯛꯁꯃꯤ ꯃꯪꯂ ꯂꯩꯕꯗꯣ ꯋꯥꯡꯊꯣꯏꯕꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯏꯈꯪ ꯈꯪꯉꯤ. ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯣꯝꯗ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯁꯦꯡꯕ ꯍꯥꯏꯅꯁꯨ ꯂꯧꯏ ꯅꯨꯄꯥꯗꯣ. ꯁꯣꯝꯗꯅ ꯗꯥꯃꯨꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯅꯠꯇꯅ ꯑꯄꯣꯛꯄ ꯃꯆꯥꯅ ꯐꯧ ꯍꯟꯅ ꯌꯦꯡꯗꯦ. ꯍꯣ ꯁꯤꯖꯈ꯭ꯔꯣ, ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯦꯅ ꯇꯧꯔꯤꯅꯣ? ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯛꯅ ꯍꯨꯔ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯒ ꯁꯤꯖꯈꯤꯅꯤ. ꯅꯁꯨ ꯅꯨꯄꯤ ꯅꯔꯁꯇꯨꯅ ꯅꯣꯡꯃꯇ ꯂꯥꯌꯦꯡꯕ꯭ꯔꯣ? ꯏꯝꯐꯥꯜꯗ ꯅꯔꯁ ꯑꯣꯏꯔꯤꯅꯤ ꯀꯥꯏꯅ ꯆꯠꯂꯤꯗꯨꯕꯨ ꯀꯩꯕꯨ ꯇꯧꯔꯤꯅꯣꯁꯨ ꯈꯪꯗꯦ. ꯗꯥꯃꯨ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ. ꯄꯇꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤ. ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ? ꯂꯩꯇꯦ. ꯀꯩ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯗꯥꯃꯨꯁꯨ ꯃꯆꯤꯟꯗ ꯋꯥꯅ ꯁꯣꯟꯖꯩ. ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯄꯥꯞ ꯆꯦꯟꯕꯅꯣ? ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯋꯥꯕ. ꯁꯤꯖꯈꯤꯕꯅ ꯐꯩ. ꯏꯁꯤꯡ ꯊꯛꯄ ꯆꯪꯕꯁꯨ ꯄꯤꯊꯛꯇ꯭ꯔꯕꯗ ꯆꯩꯁꯨꯗꯨꯅ ꯁꯧꯔꯒ ꯇꯞꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ. ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯃꯤꯠꯁꯨ ꯌꯥꯗ꯭ꯔꯦ. ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯦ. ꯃꯈꯣꯏꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ. ꯃꯤꯠꯅ ꯎꯗꯕꯒ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄꯗꯨ ꯈꯪꯍꯧꯗꯦ. ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯂꯝꯕꯗꯣ. ꯑꯍꯜ ꯑꯃ ꯁꯣꯛꯑꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯩ. ꯊꯣꯝꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ ꯍꯥꯏꯅ ꯊꯨꯅ ꯄꯨꯈꯠꯈ꯭ꯔꯦ. ꯁꯤꯟꯊꯥ, ꯅꯪ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯑꯝꯇ ꯆꯪꯉꯣ. ꯏꯆꯦꯈꯩꯗꯣ ꯊꯕꯛ ꯆꯤꯜꯍꯧꯕꯅꯤ. ꯄꯦꯁꯦꯟꯁꯨ ꯌꯥꯝ ꯂꯩꯍꯧꯕꯅꯤ. ꯈꯨꯠ ꯁꯪꯗꯕꯩ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯌꯥꯍꯧꯗ꯭ꯔꯕ. ꯑꯩꯁꯨ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ. ꯅꯪ ꯑꯝꯇ ꯆꯠꯂꯨꯔꯣ. ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯨꯅ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯂꯥꯛꯏ. ꯀꯥꯏꯗꯅꯣ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯀꯧꯔꯛꯂꯤꯕꯗꯣ ꯌꯦꯡꯉꯛꯏ. ꯁꯥꯔ, ꯄꯦꯁꯦꯟ ꯑꯃ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯂꯩꯍꯧꯕ. ꯀꯅꯥꯝꯇ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ, ꯁꯪꯗꯦ ꯍꯥꯏꯕ. ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ. ꯅꯪ ꯀꯩ ꯋꯥꯔꯗ ꯂꯩ? ꯊꯥꯔꯗ ꯐ꯭ꯂꯣꯔꯗ. ꯋꯥꯡꯊꯣꯏꯕ ꯅꯥꯀꯟ ꯌꯦꯛꯂꯣꯝ ꯌꯦꯡꯂꯒ ꯅꯪꯅ ꯂꯩꯔꯤ ꯋꯥꯠꯇꯣ ꯆꯦꯛꯁꯤꯟꯅꯁꯦꯅꯣ. ꯑꯗꯨ ꯅꯪꯅ ꯊꯧꯔꯣ. ꯅꯨꯄꯤꯗꯨ ꯂꯨꯛꯊꯔꯞ ꯇꯧꯅ ꯁꯣꯔꯤ ꯁꯥꯔ, ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯇꯧꯕꯅꯤ. ꯋꯥꯡꯊꯣꯏꯕ ꯁꯥꯎꯔꯛꯏ. ꯅꯪ ꯀꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯇꯝꯃꯛꯄ ꯅꯔꯁꯅꯣ? ꯑꯗꯨ ꯕꯦꯕꯥꯔ ꯂꯩꯇꯕ ꯁꯦꯅꯤꯌꯔ ꯑꯃꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ. ꯋꯥꯡꯊꯣꯏꯕꯅ ꯍꯥꯏꯔꯤꯗꯣ ꯗꯣꯛꯇꯔ ꯅꯔꯁ ꯄꯦꯁꯦꯟ ꯈꯔꯁꯨ ꯇꯥꯔꯤ. ꯁꯤꯟꯊꯥꯉꯥꯟꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ. ꯃꯤꯠꯂꯨ ꯑꯅꯤ ꯄꯤꯔꯥ ꯏꯍꯧꯔꯛꯂꯤ. ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ. ꯀꯩꯅꯣ ꯚꯥꯏ? ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ, ꯏꯀꯥꯏꯈ꯭ꯔꯦ. ꯉꯝꯕꯅ ꯍꯥꯏꯔꯤꯗꯣ ꯋꯥꯡꯊꯣꯏꯕ ꯃꯋꯥ ꯂꯧꯗꯦ. ꯏꯀꯥꯏꯕ ꯈꯪꯕ ꯁꯥꯔꯤꯅꯤ. ꯃꯁꯥꯒꯤ ꯋꯥꯔꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯍꯩ ꯑꯄꯥ ꯁꯥꯔꯤꯕ. ꯀꯞꯁꯤꯟꯅꯔꯤꯅꯤ. ꯅꯨꯄꯤꯅ ꯇꯥꯕ ꯄꯤꯕꯨ ꯀꯩꯅꯣ? ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯥꯞꯅꯤ. ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯁꯤꯟꯊꯥꯁꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ. ꯉꯥꯏꯈꯣ. ꯁꯤꯟꯊꯥꯉꯥꯟꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕꯗꯨꯗ ꯌꯦꯡꯉꯤ. ꯋꯥꯡꯊꯣꯏꯕ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯅꯪꯁꯦ ꯅꯔꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝ ꯀꯥꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯅꯪ ꯃꯉꯥꯏꯔꯦꯅꯦ. ꯁꯤꯟꯊꯥ ꯏꯉꯛꯇ ꯉꯛꯆꯩ, ꯈꯨꯝꯂꯨꯗꯦ. ꯅꯊꯛꯀꯤ ꯁꯦꯅꯤꯌꯔꯗ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗ꯭ꯔꯥ? ꯅꯁꯥꯅ ꯅꯪꯁꯦ ꯅꯔꯁ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯖꯕ꯭ꯔꯥ? ꯑꯗꯨ ꯅꯁꯥꯅ ꯇꯣꯝꯇ ꯅꯀꯣꯛꯇꯨꯗ ꯈꯜꯂꯣ. ꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯤꯟꯊꯥꯉꯥꯟꯕꯤꯗꯤ ꯉꯁꯤ ꯃꯥꯅ ꯂꯩꯔꯨ ꯈꯨꯗꯤꯡꯗ ꯏꯀꯥꯏꯕꯅꯤ. ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯕ ꯌꯥꯎꯗꯦ.
ꯀꯞꯅꯤꯡꯕꯗꯣ ꯈꯥꯡꯖꯤꯜꯂꯒ ꯊꯨꯅ ꯔꯦꯟꯇ ꯆꯠꯅꯕ ꯒꯝ ꯊꯣꯔꯛꯏ꯫